अहनबदा मरुब पाव जेसी ILPS के हानेगी कन्वेनर खोमराम रतन ngasi कोर्ट न बेल पीख्रे खुरुमजरी ISTV की मणिपुरी पाव मियंग ताबिजु सिंबु तराम ऑक्सरे हौजि पाव संगम पिजरी जेसी ILPS की हानेगी कन्वेनर खोमराम रतन ngasi कोर्ट न बेल पीख्रे मसिगी मतंग दा ngasi चेराप कोर्ट त पांगतोकपा पाउमिसिंग उनबदा रतन की काउंसिल सीनियर एडवोकेट खाइदेम मनीना मलिक चुंबा वाफम क्या फोंगरगली ngasi decision session judge Impal West oiriba Shri Manoj Kumar gi court na Ratan bu jamin pidiyu haidana Ratan masamang na thaba case do kupna nahan khana kharabi matung da ngasi rai haidokle rai haidokpa aduda Ratan bu jamin pire mahat ngonda siliba maral singse non-bailable offense ta section mari yauragasu atayna non-bailable offense oiragasu hariba non-bailable offense maruina lalauba yawi lalauba support tawi terrorist organization ki member ni haiba section 121 A of the Indian Penal Code aduga section 18 and 20 of Unlawful Activities Prevention Act makada Siliba maral singase masi judge na magi rai de piriwi matungina hoji phawbadi ratan na tawgi ratan gi matakta tasariba investigation na sigi matungina hairiba material amata ratan na praja singda insight tawdana violence tawna ba aduga public disorder tawna ba adugumbagi hairiba singse amata hoji phawbadu uttangamde adugumbagi masakam laitri aduga UNLF ki member ni edana hajaragasu paidum towe hana lawraba bahawda anu boyan gi case ki matungina anu boyan amusung Indradas haiba Supreme Court na 2012 ta tagiba case ki matungina akoi mere membership of a unlawful organization RCD a criminal na te na haigi report to hoji phawgi ti hingi bo ibo maramna ma aduga loinana atopa ground da mat nare hadana hospitalized tawriba asina ground ani sida hoji pawda ma ki matakta riba malal singse mati chapchana substantiate tawbang amna bi matak tu yaudri bana matak tu ubo phangdabana amasung nabana maramoidana ma ko bel pire tawda di nupa lakh amagi security bond PR bond panis tawraga Judicial Minister First Class Impal West one na mabu hana putokpa koto aduda adugumba security bond na chingba si to the satisfaction of the Judicial Minister First Class Impal West one di matungina jamin tigeda ba jamin do chatte agani aduga loina na palising kun amasu mahatna hariba Judicial Minister First Class court ta deposit to godabani haina haibani aduga loinana aikoi karigumba prosecution da akaiba ohenba yaba adugumba abuk amata tawroidabani loinana Manipur gi mapanda chatte harabasu court ke ayaba yaudana Manipur thadoga mapana chatte yaroi aiba order singa sitare mapungda mahaki judicial minister first class na bail ki dabado bail ki maram chai haidana session judge Manipur West Shri Manoj Kumar na tagibo order ni अपुनबा मणिपुर कन्वा इमालुप अमकिलगी तरातरुक सुबमपो कुमोन थौरम वांखै मेहु वंगदलैबा नोंपोक लेंगाक नुपी लुपके संगलेना पांगथोखरे थौरम मलुदा ऑल मणिपुर वीमेन सोशल रिफॉर्मेशन एंड डेवलपमेंट समाज के सेक्रेटरी जनरल TS रमनी ऑल मणिपुर चिंगमी तमी अपुनबा लुपकी प्रेसिडेंट S मोमोन लैमा अमदी अमकिलगी प्रेसिडेंट PA सखी यावना तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन क्यागी लुचिंगबा लुचिंगबी क्याना सरुयाकी अमकिल की प्रेसिडेंट सखी लेमेना फोंदोखिबदा मियाम की थबक तौरिबिनी हाइबी नुपी लुचिंगमी सिंगी मरकता राजनीति की खुदोंग चाबा लौबा नुपी सिंग यौरकपा असि लाइबक थिबनी मणिपुर थोंगिबा थौदो वाथोक क्यादा सरुक यादुना अफबा माइकैदा पुरकनबगी पांदमदा अमकिल लिखतखिबनी इमागी सकलोन लौरिबसिंगना मुन्ना खंथरगा लमदम असिगी थबक तौबियु हाइखि
Angkin na logo do what hagdang hairagadi lebaki asoba isu kaya lakpa matamda isu kari lakatagi haibadi iman haibang amde ko isu lebaki isu kaya lakpa matamda iko angkin na hagdang adum gara logjag hini punsi supa sidri bhaw logjag hini to di imadi yaningde haibadi akoi lup lairiba singse politics ta sungsang changoi politics ka haidi rajniti haibase Kwaidagi saurba business hairagadi rajniti ni business makhal amane ba saurajani moi tawrise amotpa adugumba akoigi politics ta ima oi punsigi sangoi politics ni akoigi lup ni kwa aduna akoi lup oina adum yang leibaki oina seba tawraga akoi nangam ba thak da khara sangba khopa yaujaraga dum lenjagani se hairagai Malam ki lagi mayek chalhan nimit palat masi Manipur da supang thokre mapung oibu thoram Manipur sarkar ge adult education department amasong state literacy mission authority ni napun sinduna Imphal gi GM hall da pangthokhi thoram adu da social welfare minister AK Mirabai adult education gi joint secretary Sanapati gi ADC gi chairperson ML Markson amasong Chandel gi ADC gi chairperson Lukhosai Jowsu Saruyaki minister AK Mirabai na Adult Education Department na ngasidi ahal singbu lairik mayek sana hanab hotnabada asobu thogdang lobudagi ahal kya lairik mayek chatpa ngamle haiki afaba unai amagi afaba masa musu putoke haiba taragadi mama obi role se asui matik saw mama obi role saw no base makoi na lairik mayek chatba taragadi makoi na poi ba masa singdo mato grama na singbu dage aduna maroi ba patoi ba mama obi singase tangai padana ai koi iba baba amadi makoina pokchari ba masa singado maduda makoi gi laiba khangi ba knowledge singado thamba takpi ba gi tangai padaba kaya laiba takpa matamda ai koina mayek chataba tar lari khaitaba taragati mataw karamai na isa matik sama mama masa ko ba ngodori ba Department of Adult Continuing Education and Extension Manipur University na sinduna International Literacy Day gi yankai suba chahi gi thauram ngasi ragailong laimanai da pangchokre khabamadda Manipur University gi School of Social Sciences ki din and Lokendro 51 Saitu Kendra gi ADC member Zoni Gangmai Manipur University gi Department of Adult Continuing Education and Extension gi head in charge Dr. Lamalu Thaimai amadi Anthropology Department ki Professor MC Aruna Chingba Ngrekyana Sarugyaki Professor MC Aruna haikibada direct haiba asida formal education khaktana mapung phaba oide malengi oina honglangiba onba asigi kudong chaba sadaba khanganaba hodaba tangai fade haiki Hojiki mirol sidade maruina 20th century gi dusu amu kunsuba sahi sagi ani suba tangkhai se second world war gi matung da laiba poche de democrat kaino sa laring haiba sa democratization ma changi education haiba sa mipung kuning ma ki changi maramdi aikoina laiba wayen tawda khangde science ki saphat chini khangde lairiba poching asa aikoi khuding mak asina phangam thoi mipung khuding mak ta jamana na masigi opportunity se phangam thoi ma jamana na masigi khudong sawa sa phangam thoi haibadi mipung khuding mak asa tawriba akoi bada lairiba science ki hongai ibo oiro arts ki hongai ibo oiro kaino ki literature ki hongai ibo oiro dagi lambi thong semakpagi hongai ibo oiro developmental infrastructure karino maside ek hongai ibo singa asigi khudong sawa sa mipung khuding mak ta sapmana phanghanba change Manipur amandi Manipur gi mapanda laiba mitai maitai singasi India gi New York crore chama kunthra rongi manungda general natana OBC gi thakta lairubana hiram kayada athoi hen tanabada mi crore yankhai rongi manungda yawba tari mitai na schedule tribe discuss lamba tarabadi hiram kayada athoi hen tanabada mi crore tara rongi manungda khakta oigadori bani haina awang nong pok pana yeng bupina thadorakpa serolamna khangalagi mitai na schedule tribe ki list chalabadi reservation quota kaya pangani loinena mitai singa Manipur gi apunmagi ngangkhai gi chada ahumdagi mari rongi lamsingda khundari basi makhatana mitop singna laikhigadaba amadi leishilakodagi kanbangamgani furup singi marakta amatoiba manaba thak amada leibagi wakal lakani hairi hauji paugi marakta na tema bre amatang lominasi
relief ome khwang naba ok sikpa tang sikpa phuna bu singbada sinaba yarba lipsa gupna puthok saba auza Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkha chakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengbat sagatpa khudingmak aikhoi gi marup. Hakchang gi lebar sorakpadagi puju singaktaba hakchang choktarpa tumba chaba yaraktaba khong hanga nungayaktaba singidamak amatta ngaraba upaidi Jolip Syrup amasung Jolip Capsule bu changni sinabiyo. Lengshin birao Sarma Opticals BT Road Imphal na special offer pijabaga loinana hongdok chare lens khaktumak leigadaba scheme masi pambi basingna isagi mit kachana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi logbiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal Miyam ki nuairaba pausel mathangda domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 0999055302 or 098218195453. Look at these hospitality services. Assurance redefined. Break mutung da taram nom oksari makataba pawda. Hairok Block Mahila Congress Committee ki oina M Sana Devi bu President khankre Vice President manga Secretary manga yauna tongan ba thopuna ba se khalle hairi. Wangui Kendra ki manung chanba iram sifaida Kendra sigi MLA o lukhoi ki oiba election office sama hangdokre. Thora maduda lamdam adongi miyoi kya su sarugya ki. Office hangtopoga loina pangtokiba miyam gi mifamda MLA lukhoi na haikibada opposition bench ta lerabasu sakot tharangi thabak kya leptana paikhatli. National Food Security Act ki makhada Kendra sida scheme asigi makhada cheng phangde haiduna ngasi phawwa wakat amatta taba leitri. Maki mayokta leba kangbuna Rajniti ki khudong chaba loduna ngangliba asidi democracy satpa lebak amagi lichatni haiki. Adu Kendra sigi development kaya tadi aisu ruling de yaw MLA amadagi tadana ai ele haiba mukti hajaroi ruling de yaw MLA amadagi tadana ai Kendra ki su ai ki tobom thokol ka bang khalaga jaba state ki plan dagi sakarna Kendra ki review thokwa chapcha nu thinde aduna taba additional center dagi kai dagi anajaruraga state government da across the state government na recommendation to biraga ministry da kaida chacharaga aina tana jaba sendang kya mun su phangjai adugi mateng do na ngasi aina akogi state government gi akogi plan gi paisa khata gi natadana topa ministry da kaida gi khara tana jarbo phangjaru badana aina independently ai kendra gi aina de lambi thong aduga lera khulaki development work sing gi ai independently training khatamna to phangjai haidana ai media gi through ai wakum chi Self Employment Voluntary Association Sevana Lairabagi Pankai Makhad Leba Imung Jamanga Taramanga da Apipa Sandwida loan oina piba cycle yentokpagi thoromama ngasi Manipur Press Dr. Pangthokre Thoromaduda IMC ki Deputy Mayor Maibum Fawmai Directorate of Environment Manipur ki Deputy Director Dr. T. Brajakumar Amadi Amjugi President Wangkemcha Samjaini Chingba Nyoikyana Sarugyaki Seva Manipur ki Secretary cum Chief Executive Officer K.S. Tinglena Akoibagi Fyomda Ahongba kya lagliba Amadi Ising Usiki Mosiloliba kya si Hantahan Bagalunena Lambi Chinbagi Changsu Kohannabagi Pandamda Apipa Sandwida Cycle Singer CP Bani Makatana Thakudingi Imung Chamyan Kaida Apipa Sandwida Cycle loan Pibaki Tabak Sataki Gani Haiki. Traffic jam so handare aduga koi pollution da sisu handana waina sinjabani aduga koi pandam si sahi simada koi ha khudingi koi yamnadi koi starting ni ngamdi koi cycle si chamaga yangkai ha khudingi piba koi pandam tami aduga koi masi sang sina piba ngamnana ba aduga koi si koi state asida pollution koi carbon pollution je handalaga cycle lane nama reserve tawna ba aduga cycle ki leibak ama konthok na ba konna ba da akai khara tu isu mateng pangna na konna jaru
वांखेम केंद्र की मनुंग चन्ना लेबा थौबाल हाउखा ममांग सेबम लेकाय 32/1 दा ओइनाम हरिदास साबा मैरा संगलेन अमा हरिदास ना इमा इबेल सिंह खुशिनखरे हाउखा ममांग सेबम लेकाय बामोन मानदता थौरम अदु का मेलेना मिफम अमसु पांगथोकी इमा इबेल क्याना सौ यादुना पांगथोकीबा थौरम अदुदा 13 सुबा असेंबली इलेक्शन दा मिरेप ओइगदोरिबा हरिदास ना मियाम गिदमक्ता सखत थौरंगी थबक्या पैखकनी हाइकी ममांगी ओइबा वालिबा लंबी कोई म्युनिसिपालिटी ओरगसु लंबी थोंगी फत्रिबा अमदी इरिगेशन गी थगनबे सिंग अवारा पासिसु आई ngam thakta hona jaraga amtang mai paawadi prajagi seva simung phana tawja कांग्रेस पार्टी दा नौना चंगलक्लबा मियोय कया ओपगी थौरम अमा ngarang कुंबी केंद्र की मनु चनबा इथाय वापोकपी ममांग लेकाय कम्युनिटी हॉल दा पांगथोखरे मकोयबो एमएलए बीरना हरावते यामना ओके थौरम मदुदा बिष्णुपुर डिस्ट्रिक्ट जिला परिषद की उपाध्यक्ष अमोम ब्रोजेन यावना अते काउंसिलर क्या सुसौ याकी एमएलए बीरना हाइकिबदा कुंबी केंद्र से हौजिक लंबी थोंग मई इसिंग अमदी एजुकेशन की लमदा होंबा कया पुरकपा ngamle हाइकी इलेक्शन ममांग देखिदा यारगनी इंडिविजुअल सेमेस्टर पास इदोगा तौशी हाइबनी अरेबा कन्ना होनजरी मसे अकोगी गवर्नमेंट की साइड की अतिंगा कैसे लगे कोई होगी मस्ती खर्चे इसे प्रजासम की आपामीना प्रजा ने आपाम दुनी कोई ने कैसे होनजरी बा अदना लोमी बा गामी दा कोई ना होनबा सुनाई तो काम में आने मसी मसा की लोकरी मुंह पॉलिसी है मसी पता आने लगी मसी मशहूर कोई नाइन लगा इन्होंने जगनी हंदक पांगथोकदोरिबा 13 सुबा असेंबली इलेक्शन दा तमिलनाडु केंद्र दा बीजेपी की मीडियप ओइगदोरिबा हाने की मिनिस्टर ओइरंबा सामुएल जेंदाइबो तमिलनाडु केंद्र की मनुंग दलैबा काहुलोंग विलेज ना मपुंग फाना सौगतपा थौरम अमा ngarang काहुलोंग कम्युनिटी हॉल दा पांगथोखरे थौरम मदुदा एडीसी तमिलनाडु के वाइस चेयरमैन गुइसिनांग एग्जीक्यूटिव मेंबर कानियांग मैरियामई एग्जीक्यूटिव मेंबर सनथुयांग पामई काहुलोंग विलेज अथॉरिटी की चेयरमैन टीजीनांग बीजेपी स्टेट एग्जीक्यूटिव मेंबर सामुएल जेंदाइना मरोबा म्यूजिक ओइना सरुयाखी वांगांग किबसिंगना फोंदोंना किबदा बीजेपी असि जात बिजात खाइदबा अवांगपुर लमदंबु सखनबा हेन्ना मियन चंगबदनतना सेंजा थुमजागी मयक्ता लेबा पार्टी अमनी लाकदोरिबा मणिपुर की असेंबली इलेक्शन असिदसु बीजेपी ना सरकार पाइदुना ओनबा मपुरगलगनी मियामना मपुंग फाना सवतुना सामुएल जेंदाइबु सगले हाइबा वाफमसे फोंदोखी खोंगमन जोन 1 दगी 4 फावगी लंबी असिदा यामना तोइना एक्सीडेंट थोक्तना मियोय क्या असोपन नंगलिबा असि मखताना थोक्तनबा रिटर्निंग वाल चनबा लोइसिलु अमदी लोइसिन खरबा मफम सिंगा लेबा खापसिनदना लेरिबा सिसु हसिनगदबनी नागयता चाइदना लेरिबा नुंग लेंगोय सिंग असि निमित 15 गी मनुंगदा लोइसिनबा खोंगमन स्टूडेंट्स क्लब ना मरि लेनबा सिंगदा खंगलगली हौजि लोइसिलपदा मरेबा पाव अमहना जैसे ILPS की हाने की कन्वेनर खोमराम रतन मसी कोर्ट में बेल पीखे हौजी की ISTV की मणिपुरी पाव में ताबीर बिसुंबो मुखना कुरुंगई